Olympic Games ta saruk yaruba made medal Lourakpa sanaroi singyoina lengak na khanaba policy ma puthokuna Sports Department ta Assistant Director ki post tara tared Deputy Director ki post manga amade Joint Director ki post ahum create Touduna Thamle haina Youth Affairs and Sports ki Director T Phullen na phongdokkhre Wafam asi Ethno Heritage Council Herikon na chingkai hunba polo club ka khusam naduna nomitare ni chup na chathagada ba horse riding course hogdokpagi thoramda mak na phongdokkibane Porompata laiba Modern College ki playground da chathagada horse riding course hogdokpa duga mari lenana nasi college ase ke multipurpose hall da pangthokiba thoromaduda yas ki director T Phullen na hai Manipuri ase sports ki powerhouse ni haibasi mayamna khangnarabu wafamne Handaki Nagaland da pangthokiba Northeast Games ta Manipur na overall team champion oirakiba du yamna singthaningai ne Laibak ningba haibasi khulai paiduna ima laibak ngangnaba chomthorokli basing adu khaktanate tongan balam singda ima laibak ki damak minjat purakna ba honari basing asisu laibak ningba miyoi singni sports ki lamda khong thangjinduna iramdai mingjat purakliba sanaroi sing asisu laibak ningba ngaktane lamda masigi sanaroi sing yokhanaba ki pandamda lengakna akhanaba thausil kaya paikhatle Olympic, Asian, Commonwealth amadi National Games ta medal Lourakpa sanaroi sing masaga chanaba thabak sing pinaba thorang paikhatle Olympic Games ta saruk yaruba amadi medal Lourakpa sanaroi sing gi oina lengang na khanaba policy ma puthoktuna Sports Department ta Assistant Director ki post tara tared Deputy Director ki post manga amadi Joint Director ki post ahum create Touduna Thamle Amaromda state asigi sports policy da lamdam asigi yalhau masana sing asi yokhanaba thorang paikhatle Aikoigi nadamadi aikoigi chanabi aikoina yokhatpa amadi nauhongnana yakai hanba mathau tai lamdam asidagi haukibani haina thajanariba sagol kangjegi masana se haujik lairiba fiba masidagi hena chawkhanaba pumnamakna honaba changi haina bakna makha takhi Hainadi akoi MCS IAS COI base Public Service Commission ki parikha tharamdragadi yatre adubu How's it going now? Olympic to represent Touduna, Asian Games to represent Touduna, a Commonwealth Games to represent Touduna, the National Games to gold medalist or club. A quay Loinabak say quick Sarkargi, Policy Matamlaga, Loinabak Sarkargi Tabak Piduna Lagli, a quick department, the Jose Nilakanta Sarma Hadana, a quick Tokyo Olympic ma medalist oirakpadagi senior officer gi rank ni mana pairi base deputy director adana admain tawdana koina akoi department da olympic pu yauragadi assistant director gi post tara create tawraga thamle deputy director gi post manga aduga joint director gi post hom hairiba posting ase akoi gi public service commission gi parikha thadragasu akoi yaraba ngakani Sagol thauba tambagi course atu kamari lenena Hericon ki president Y Sojit Kumar Khuman na hai pangthok kadoriba course ase maruwaina lamdam ase ki top sagol amauriba poni ase ngasige mirol na yokhatuna thamnaba amade aikoi gi ipai pu singna thamlamba liklam sing ngaktuna thamnaba gi wakhalon na pangthopane ngasidi lamdam ase ga sagonariba poni sagol ase nomu gi masing hantharakpa thengnare loinena sagol kangjai gi sanabung masing hantharakle masi yamna laibak thiba mane Asigumba fiba masida aikoigi tanglaba sagol amadi sagol kangjai masana si mutkidanaba honaba matam oire fiba masida sagolga aikoiga lainariba mari adu nauna yakai hanaba course ase pangthopane laibak fabadi course asida aikoina khallubagi wangmada miyamna hena thawai yauna saruk yaningbagi wakhalon lairamba sine ngasi lamdam asida thokliba problem sing asi aikoigi nad Chanabi amadi liklamasi kupna sena hautabadagi ohelakpani haibasi khangduna ngasige mirol na aikoigi ipai pu singna thambiramba liklamasi ngaktuna thamnaba honaba mathau tai haina makna makhata khi Poni sagol si aikoi masai koi pa ipugi haktaktagi hauna sagol si makoi sagol sin lorom thodang haijaba tare salanda iramda jingak na honobada sagona lorom thodang aduga adukoi ngasi ekona layo fangjari matamdugi paipu singina sagonsina achouba makogi khulai ona toroga ngasi ekoi lamdom singalakpagi madugi ekoi sakthok saba nungai jaba haitare polo haiba masana je masi je manipur dagi horokpani aduna maduda horiba saiba poni haba sagonji yenge lakumadamda sagonje leyamdu fiam bitari malimda ekoi leiba ekoi ngasi mironje ekoi phiru khumba yaba fiam leba masi kudi mayam je herikona kupna lawjara matungda mihangi apamba amadi aningba apamba do kupna lawjara matungda aikona tungi mirolda sagoli mahausi kamaini pigidage haba posini koi lakchirisi aduna sagol mahau pirana hona matamda aikona numit tare nigi oiba training program
ꯑꯩꯈꯣꯏ ꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯁꯤ ꯌꯨꯠꯁꯤꯡꯅ ꯃꯁꯤ ꯀꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩ ꯂꯩꯇꯦꯕꯁꯦ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯒ ꯌꯦꯡꯉꯁꯦꯅ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯕꯅꯦꯕ ꯃꯁꯤꯗ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣ ꯃꯦꯅꯤ ꯌꯨꯠ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯂꯥꯛꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯥꯝꯃꯔꯣꯝꯗꯪ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯁꯤ ꯄꯤꯅꯅꯕꯒꯤ ꯍꯧꯗꯣꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯦꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯁꯀꯤ ꯗꯤꯔꯦꯛꯇꯔ ꯇꯤ ꯐꯨꯂꯟ ꯍꯦꯔꯤꯀꯣꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯇꯤ ꯍꯩꯆ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯆꯤꯡꯈꯩꯒꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ ꯍꯩꯆ ꯊꯣꯏꯅꯨ ꯑꯃꯗꯤ ꯋꯥꯁꯗꯦꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯥꯔ ꯀꯦ ꯊꯔꯥꯛꯁꯅꯥꯅ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ